Image Paodam meng tabiba punamapu khurumjari ngasigi maruiba pauda Citizenship Amendment Bill 2013 ki mayokta makhatana protest taunaki Thawal Turel dagi nung lengoi porpa gari sing thingba hokre Prime Minister Modi na phangkiba kudol sing nilam lawgadori Haujik mapungoiba pawmuk lawbirasi Handak Lok Sabhada pass taukiba Citizenship Amendment Bill 2013 pass taukiba adugi mayokta athuba matamda Assembly mifam kauduna bill adugi mayokta warep lawgadabani haina tidim lambi gi konjeng Hazari Lekai da sathakiba sidin protest da saruk yakiba konjeng Hazari Lekai gi maira paibi gi secretary Nancy na phongdokre mahangna pawmi singda makha taraduna state asigi yellow missing mutkidanaba amadi CAB gi mayokta mahiroi loop MSU Desam MSF KSA Suk amasung AIMS na sangsilliba khongjang asida mateng pangani sarkar na su miyam gi khongjang asigi ihul khangna atuba matamda bill asigi mayokta assembly da warep lawgadabani haike stage da mahiroi singna mahiroi lukta na chachalakpa khongjang ki makta project Hazari Lekai gi maira pai singa saruk yagani aroi boina manipur lengana su hairiba wafam hairi hiram sigi patanda achumba pirem thakpi gadabani Lok Sabha da pass taukiba Citizenship Amendment Bill 2013 ki mayokta MSU Desam MSF KS Suk AIMS amasung sayang ningthau maira paibi ima singna sinduna sagolwan sayang pukri mapanda sirin protest sathakre sathakiba sirin protest aduda Citizenship Amendment Bill 2013 satnaba yaroi CAB Rajya Sabha da pass tauba yaroi Assembly mifam athuba matamda kauduna CAB gi mayokta warep lawgadabani CAB withdraw taugadabani haibna singba kholaw kaya su protest aduda saruk yakiba ima singna lawke loinana Lok Sabha na pass taukiba CAB asi awang nongpok lamdam dada leiriba yellow mi phurup singbo muthatnaba India government na sinbani haina su pendaba wafam kaya ima sing aduna phongdokna ke Rajya Sabha da pass tauba yaroi Assembly mifam athubada kauduna Citizen Amendment gi mayokta warep lawgadabani Citizen Amendment Bill 2016 withdraw tawgadabani DM College Art of Students Union ki General Secretary Ningthaujam Paodam haikre iramda masigi yellow missing mutkhagani haina akiba faunariba Citizenship Amendment Bill asi mahiroi singi su yeknabani lawi bill asi Rajya Sabha da pass tawhandanaba Manipur Sarkar na taksin gadabani wafam asing asi nungthil union gi room da pawmi singa unabada Paodam na makha takibane makha taraduna mahagna bill asige mayokta school college ki mahiroi singa pangthok kadawriba Republic Day thoram boycott tawduna saruk yaroi haike mahagna makha tana phongdorakpada bill asigi mayokta CSO sing amadi loop singna sangsilakpa khongjangda union asina mangjin thana saruk yagani miyam punamaksu saruk yaminasi Manipur College Students Union ki room da pawmi singa unabada union ki General Secretary Sachin Dev na phongdokkibada akhanaba lining satpa mioi kharabu citizenship pinaba hotnabagi thawong Manipur yawan awang nongpok lamdamgi yellow missing tapna yosil hananabagi thawong ne bill asi yaningdaba phongdoktuna Republic Day thoram saruk yaroi haike Thawal Turelbu afaba ising selhallo haina Thawal River Conservation Committee amadi Thawal apunba maira paibi association na tha asigi taratarukta miyamgi mifam pangthoktuna lawkiba warep ki matung ina January 18 fawbagi manungda lengakna Turel asibu kanbinaba positive response pibiu haikiba ado lengak ki maikaidagi karigumba thabak amata paikhat piraktaba maramna ngasidagi Turel asidagi nung lengoi porakpa gari sing thatuna athingba thamba hokre ngasi anganba ayukta Thawal Yairipok lambida nung amadi lengoi puduna lakpa gari tara Thawal awang lekai mapada miyamna thattuna makoina porakpa polamsing Thawal tomajing singkhongda haidokhankre Thawal apunba maira paibi association gi secretary AK Sunita na phongdorakpada miyamna lengak amadi mari leinabasingda kayarak wakat charabasu ngasi phawba tabiba leitabana tangai phadana khongthang asi lokhalakpani gari mapusing amadi miyamna su mateng pangbiu phongdorake Turel asibu kananabagi damak miyamna leptana khongjang kaya sangsingani phongdorake amaromda
All Yaripo Local Truck Owners Association ki Secretary Rasmon Saramana Pongdorakoda Association asigi makhada laiba gari sing maikai ani gi marakta yanaba poraktri phawba nung lengoi gi service tawraroi kanagumana warep asigi wangmada thabak tawrabadi maduda tholakpa afapata daita masa masana pujagadabani phongdorakle District Health Society Thawalna Sinduna Nomagi oiba District Level Blood Donor Motivation Training Program among ase Khangabok the Labor Thawal District Hospital ki Conference Hall da pangthokre Motivation Training Program Hogdopagi Thoram Aduda Dr. L. Tomsa Kuman State Program Officer State Blood Cell State Health Society Manipur Dr. N. Janta Kumar Singh Si Medical Officer Thawal Amasung Sri Y. Lakshman Singh District Youth Coordinator NYK Thawalna Athoiba mithung sing oina saruk yaki State Program Officer Dr. L. Tomsa Kumanab haikibada haujik Manipur da ana layeng na yamna chauna darkar lairiba e kapagi tangai phadaba sing lakpa matamda anaba sing da darkar lairiba e gi sang adu phanghananaba pandamda tongan ba Thawal amasung Kaksing District ta lairiba blood donor organization singa loinana program asi pangthokpani haike training asi loiraba matungda organization sing asiga Kusam naraga tongan ba blood donation camp kayamarum pangthok tuna hospital da anabasingi unit sing matik chana thambangam gani haibagi asa tawri haina Dr. Tomsana makatana phongdorakhe Kaksing amani Thawal district manung laiba follow licensing official singa loina na pangthok samani hariba training ase do salapa kanda koina asa tawse madudi hariba licensing asinga kusam naraga blood donation camps kaya ama pangthok sa hariraga hospital da anaba singi takale ba di singa do matik sana thambang amana bagi akamunda kanasi nasini training Wakem Assembly Constituency ki manung sana lairiba Thawal Turel na phauduna satliba Thawal hauka mamang asem amasung yumnam ga tainaba mafam gi meter chama humpurom sangba isau matungda namkhai kiba mafam adu semjinabagi thabak suba hokre Assembly Constituency asigi MLA ke Megasanta na thabak suba horiba aduda yengsilladuna phongdorakpada hariba mafam asi working season matam asida semjin haudrabadi kungi nong su lakpa matamda Hauka Kiam Kaknatana Thawalgi Akoibada Ladiba Kul Kaya Isaugi Awaba Soidana Nanglagani Masigi Matangda Mari Lainaba Minister Amadi Assembly Pawbada Su Pukat Kiba Laikre Maramasina Laikai Miam Department Ki Miwasing Amadi Local Contractor Kayaga Tanara Bamatungda Panda Hapkiba Haptaba Tidana Lairai Asi Semjin Ba Hobani Mari Lainaba Department Amadi Sarkarna Awaba Asi Kangbiduna Program da Hapiraknabal Lenga ki pukning sing silakhe ngasi thabak suba haudokpa du da IFCD Water Resource Department Thawal Division gi Y Mohindro amadi ma ki staff sing amasung contractor sing su saruk yakhe National Highway 102 pakthok hanbada masa gi lam soklabasingi lamgi compensation masa gi account da electronic transfer gi khutang da hapkhre compensation sing ado hapada PWPU Manipur na semba contractor singi 10% adusu yaukre maramasina account sel changlakhraba affected person sing 10% adu check oina deputy commissioner Kaksing da natraga electronic transfer ki khutang da district collector LA Kaksing account number 3695999313 SBI Kaksing da hapchilao hairi amount asi numit 15 gi manungda refund tawrakadabani Karigumba Thawoidaba Tarbadi legal action Lokatkani Amadi Sel Ado recover Taunaba Lokatpayaba Tabak Kudingmak Lokatkani Haina Deputy Commissioner Kaksing District ki Serol Amana Phongdorakle Handak Pangthok Kadoriba Republic Day 2019 ki Mangoinana Masigi rehearsal Lagliba Tang Kungamari gi Ayupung Taret Tabada Dese Kaksing ki ground da Pangthok Lagani Rehearsal asina maram oiraga rehearsal loidiba phawba dese ground lom da senba gari gi route ta semdok semjin tawgadori Kaksing supermarket tagi Kaksing municipal council lambi phawraga dese ground gi lambi phawraga senba gari sing phoksupat lairembi lambi da divert tawgani miyam gi garina basic ground amadi central bus parking da park tawgani uyok sing natraga Tezpur rom dagi dese ground lom da lakpa gari singi lamdong ahum phangbada thingani aduga rehearsal da saruk yagadaba singi garina dese ground gi Tezpur rom da satliba kha thangba lambi da park tawgani masina taba gari amata rehearsal tawringai manung da lanba masung khamba yaroi aduga vehicle pass paiba
gari sing rostram gi extreme southern side park tawgani pass paiba gari ambulance duty da leiba security physically handicap amadi ahalaman puba gari sing di athing basing asidagi komthokani haina SP Kaksing district ki serol amana phongdorakpaga iroinana hairiba traffic rule asi 26 January Republic Day numita su sanagani maram asina rule asibo sanahanbada miyamna cooperation PBO hairi Mayai Kaba Sinjaki Mayukta Sangsilakpa Drive ki manungsana ngarang Assam Rifles Narcotic and Affairs of Border amadi Susampur Police ki combined team amana Susampur district ki manungsanba India Myanmar gi ngamkhaida leiriba Lunthul T village thaba lupa crore anirong gi oigadaba poppy pambi sing yanthatuna manghan kre hairi poppy pambi yanthatpagi drive aduda songdogi SDO su saruk yake Assam Rifles ki oina drive asida Susampur sector gi Singhat battalion na asawa mateng pangduna drive asi mai pakhan kibani Singhat sub division gi oina mayai ka basinja ki mayukta sathaba drive asina khwaidi gi sawba drive ni hairi poppy pambi yanthat pa duda Longthul T village ki khunja sing amadi village sip yauna mateng pangkhe Susampur district ta thokiba tongan ba khana sainabagi thodokta ADC member ama yauna mioi manga asok apan nangkhre hairi Tawdok asing ngarang numidang atheng bada thokibani tawdok aduda sok apan nang khraba mioi sing adudi hauji Longthul ADC ge member oiriba G Sonsin Pau sahi yangkhai mathoi apopa jam khaugin Dorcas Bank G Sonsin Pau Gokhalian chai kunthraga mathoi apopa B Gingkhong jam Dorcas Bank New Lanka Thongkhalian kham chahi nipugamanga apopa jangkhongin amadi David Alanglan Sahi kunga mga apopa El Gilal bumol dagini haide tha sigi kunga nipan gi ayu pung trama thoi taba matamda Imphal gi Kangla dagi Zirinda loitongbam sahi kun lalambung makhong takhelambam laikai dagi Johnson amasong Somi gi masanupi BA roiba tamlibi Indian Women Against Crime Organization gi meeng makhada Bharat ki tongan ba state singda laiba school singda satuna nupi gi mayokta sathaba crime gi matangda mahiroi singda awareness pibagi khongsat ama satkadauri haire Republic Day gi mangoina na Manipur Police na section thorang lokhatuna Imphal East amasung West ki mafam kaya da thibo humbagi operation leptana sathari ngaseyu hangang police station gi manungsanba ahalupta nupa nupi Chatukrom mayum dagi kauthok verification sathabada nupi ama yauna nupa nipan makhataba wahang pahongidamak police ta sinakre Imphal West Police na ngasi ayu angan badagi faidinga da thibo humbagi operation sathabada chamarom verification tawbada mioi manga saktakse yaudabadagi mari leinaba police station da sinakre amana Thangal Bazar gi Jaran province ke koibada Imphal West ke additional SP Krishna Tombina operation sathabada verification tawada saktak se yaudaba mioi 13 makhataba verification gi damak city police ta sinakre handak tangkun ge tarukta pangthok kadawriba humphutarak suwari public day gi thoram asi United People's Revolutionary Front of Manipur UPRFM na mapung phana thingba thamduna numit asigi ayuk pung tarukta gi numidawiram pung manga phawba pung 13 gi total shutdown lauthokre Aikhoi gi puari amadi khunai lon gi saktambu manghan khinaba pangthok libai India gi Republic Day celebration asi Kanglai Park sida pangthok pada mapung phana boycott tawbaga loinana aikhoi gi oiba phirep ama lamdam sigi miyamna lawbagi matam oire nomit asigi total shutdown asina emergency servicing religious camp oiba thabak thoram sing amadi media gi thabak sing di consiloi hairi Prime Minister Narendra Modi na phangkiba khudol lisinga maga samapan government na nilam lawgadori madudagi phanglakpa senpham madu Ganga Turel senghanbada sijinagani hairi polam sing adugi manungda ayekpa lai sing ahakpa murti sing shawls jackets amadi traditional musical instruments yaure nilam madu January 18 amasung 19 da numit yungba matamdagi haugani hairi mafamna New Delhi da leiba National Gallery of Modern Art tani polam sing lem haurabadi mathang numit nini January 18 amasung 19 dasu makha chathagani hairi polam sing adu hauji National Gallery of Modern Art ta uttuna thamli hairi Rajasthan da hojik thokliba swine flu laisatpo Congress government na laksinba ngamdre haina state adugi hanagi chief minister Basundara Raje na haikre sahi asida H1N1 flu na mioi ni phumapan gi punsi lawkre mioi lisinga masani kuntrau humdoina positive oina phangle magna makhata na hairi Congress na losingba government na section lamdabadi swine flu na mioi asuk yamna siramloi
wafam asi Basundharana mahaki kendra Jalwara gi mifamda wa ngangbada phongdokhibani laibak asida swine flu na naba mioi lising ani gi manungda mioi lising amaga chama humputra manga di Rajasthan dagini Congress government na laumi singi lol kopi bagi scheme bosu nokna ke thabak phangdiba naha singda allowance lupa lising unga changa pigani haina wasakkiba aduso state government na kaukre haike Union Minister Prakash Javadekar na haike Michelle Oikraba Mehul Choksi Nirav Modi amasung Vijay Malabu Milaibak tagi laibak sida purakani makoina laukiba lol ge senfam paisa ama phawba lakhatkani Mehul Choks Nirav Modi amasung Vijay Malada security yaudana lol pinanaba Congress government na kanna pressure piki haina Union Minister na maral sikhe Congress government lairingai dadi makoi Michelle Oikhide India government lakpadagi makoi Michelle Oikhibani makoi bu lengakna para amat tambigani milaibak ta laiba makoi gi maral mathum singsu laibak sida porakani haike hauzik aroibada maroiba pau amuhanna Citizenship Amendment Bill 2013 ki mayukta makhata na protest taunaki Thawal Turel dagi nung lengoi porakpa gari sing thingba hokre Prime Minister Modi na phangkiba khudol sing nilam dawgadori ngasigidamaktadi image Paodam pijaba loisinjare miyeng tabiru punamakbu amuka hana khurumjari